Meng tabi ba puno pu GORBACHOV na hanu mungta taram nok chari ngasi gi video asidi October gi tang ahum dagi horaga October gi tang tara fawba chathagadoriba Flipkart ki big billion day sale asida lehoba yaba afaba phone khara gi matangda kanga charga semjaba video ni video asibu meng tabi ba singna video asibu like tawsan biramu ngasi gi video asi matang asida haujarage video asibu loi fawba tang meng tabi mayam punampu taram okchari amadi lakadoriba October gi tang ahum dagi horaga October gi tang tara fawba chathagadoriba Flipkart ki the big billion day sale asida karamba phone dai hobu matamda adom gi damakta kanaba deal oigani habadu mayam punna yeminasi amadi 10% instant discount ga loinana yamna ahong mamalda haidiba sing phone sing asi ubu phangbigani ahan bada Poco C31 haidiba phone asi dipalising nipani makada leiriba asi adomna yamna mak budget friendly oiba adugumba phone ama leina bagi damakta yengbiramba oiragadi haiba phone asi anouba launch tawkiba phone oibaga loinana haiba phone asi su yengbibe loinana Samsung gi F42 haiba phone asi su handakta chatkhiba hapta asigi manungda launch tawkiba phone amadi haiba phone asigi tapiriba MediaTek Dimensity 700 के processor amadi 64 plus 5 plus 2 megapixel की triple camera loinana atupa features sing asiga haiba mamal asiga yamna makfaba Samsung gi phone sing gi manungda amani matam pumbada Samsung gi phone sing asi price adum wangna leiba maramna haiba phone asi su brand value ga yengba matamda apaba phone sing gi manungda amadi adomna screen da ubiriba phone sing asigi manungda ahanbada Poco X3 Pro haiba phone asi lupa lising Tramanga gi range ta phangiba asi yamna makfaba phone amani haiba phone asi lupa lising kun gi makhada leiba khwaidigi faba gaming phone adubu haiba sale asi da lupa lising tramanga da adomna leibi hobu taragadi masi adongi damakta yamna makfaba option ama oigani amadi Samsung gi F62 haiba phone asi lupa lising kun manga gi manung da leiramba yamna makfaba camera gi damakta di yamna mak handok thoidokna faraba phone amani adubu haiba sale asi da adomna lupa lising 19 gi makhada phangiba offer asida leihoba taragadi adongi damakta yamna mafaba deal ama oigani amadi adomna screen da ubiriba Realme Narzo 50A amadi Realme Narzo 50i haiba phone sing asi handakta nauna launch tawkiba phone sing ngaktani haiba phone sing asida inauba unisoc adugumba processor na chimba yauri adongi budget ki matung ina haiba phone sing asi adumak yambiba yaba phone sing ngaktani Adomna hozik screen da ubiriba phone sing asida Realme 8i haiba phone asid yauriba Helio G96 ke processor asi hozi offer da laiba price 11,999 asida leiba taragadi yamna makchanaba phone ama oigani loinana Realme 8s haiba phone asi 5G support toba afaba phone singi manungda amadi haiba phone asida yauriba 5G processor MediaTek Dimensity 810 haiba processor asi yamna mak battery amadi power efficient oiba adugumba processor amani haiba phone asisu offer asiga loinana haiba sale asigi manungda adomna bank offer singa loinana laihopya matamda haiba phone asi yamna mak faba adomgi damakta afaba deal ama oigani Matangda adomna screen da ubiriba phone sing asigi manungda Realme Narzo 30, Realme 8, Realme Narzo 30 5G, Realme 8 5G haiba phone sing asigi manungda Realme Narzo 30 5G haiba phone asi adomgi damakta yamna mak recommend tawjaba phone amani haiba phone asi lupa lising 35 gi manungda leiba 5G support toba afaba phone sing gi manungda amadi Realme GT 5G Realme X7 Pro haiba phone sing asidi hanagi bamaldagi hanthadaba amadi haiba phone sing asi price asiga magi value asiga value for money adugumba oidaba phone oibana haiba phone sing asidi adongi damakta recommend tawjade loinana Poco C3 haiba phone asi 6300 ta adomna laihoba matamda yamna mafaba budget friendly oiba phone ama oigani haiba phone asi online class toriba angang singi damakta natragana yungi ahlaman singna paina bagi damakta di yamna mafaba budget ki friendly oiba adugumba phone ama oi Mathangda adomna screen da ubiriba Poco M3 Pro 5G amadi Poco F3 GT 5G na chingba phone sing asidi adongi damakta recommend tawjaningde haibadi Poco M3 Pro 5G hybrid phone asi leibagi mohta adomna Realme Narzo 30
5G laibibana hena khudong sagani amadi Poco F3 GT hariba phone asidi sale asigi manungda karigum makhal amatagi discount yaudana amadi hana gi mamalla yoliba phone amani hariba phone asi adomna pambiba taragadi bank ki offer singa loinana leibada thoina makaidaba phone amadi oi loinana adomna screen da ubiriba Oppo gi phone sing asidi aina recommend tawzaroi maramdi hariba phone sing asi value for money oidabana adongi damakta hariba phone sing asi agi maiki degidi recommend tawzaning amadi adomna screen da ubiriba Moto G40 Fusion hariba phone asi uriba mamal asida adomna leibi hobu matamda yamna mak faba phone ama oigani maramdi hariba phone asi lupa lising 35 ge manungda leiba khwaidiki faba phone singi manungda ama oirambani adubu hariba offer gi price asida adomna leibi hobu taragadi yamna mak ahoba mamalda yamna mak afaba phone ama soidana makki oigani loinana Motorola X20 Fusion Motorola X20 na chingba phone sing asisu hariba phone sing asi piriba mamal asida adumak chanaba phone singi manungda amani loinana adomna screen da ubiriba phone sing asigi manungda Micromax ke phone sing su adomna budget friendly oiba phone ama leina bagi damakta yengbibo oigadi soidamaki lebiba yaba phone sing ngakani maramdi hariba phone sing asi Indian gi company ama oibatana tana India da saba potlamsing oibana adomna Indian gi product sing bu hen support toninglagadi hariba Micromax ke phone na chingba sing asi leibi loinana lakaduriba sale asida adomna mathakta pankriba amadi adongi screen da ubiriba phone sing asi leiba matamda sungsoi soidana Axis Bank ki 10% instant discount amadi ICICI gi card sinaba taragadi 10% instant discount gi loinana uriba mamal asidagi hena ahom mamal da leiba phangbigani loinana adomna screen da ubiriba Reno 6 Pro 5G Diwali edition da Majestic Gold na chingba anouba phone sing su hariba sale asigi manungda uba phangbigani adomna hariba sale asigi manungda phone ama leina bagidamakta yengbiramba oiragadi adomgi budget ki matung ina hariba mathakta panjakriba amadi aina recommend tawjakiba phone sing asi leiba matamda adumak faba phone sing soidana makki oigani Masini ngasigi October kitang ahumdagi horaga October kitang 10 fawba sathagdoriba Flipkart ki Big Billion Day sale asida lehoba yaba afaba phone kharadan kanjabjarga semjaba video asibu miyeng tabiriba singna video asibu like tawsinbiramu channel asibu subscribe tawjiba singna su channel asibu subscribe tawsinbiramu tungdasu asigumdaba nungairaba amadi kanaraba video kaya yengbiraba damakta channel asibu subscribe tawbiba amadi notification bell da nabiba kawbiganu ngasigi oinadi video asi matang asida losinjari tungda anouba video amada amuk thengnarasi matam adu fawbigi damakta di mayam punumaktagi kaina bagya tan nungzari